ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯌꯨꯛ ꯋꯥꯀꯤꯡ ꯆꯠꯄꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯀꯣꯡꯄꯥꯜ ꯅꯥꯎꯔꯩꯕꯝ ꯂꯩꯀꯥꯏꯗꯒꯤ ꯁꯅꯥꯊꯣꯏ ꯃꯉꯥꯡ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯑꯁꯤ ꯑꯁꯦꯡꯕ ꯅꯠꯆꯗꯦ ꯃꯁꯤ ꯂꯣꯠꯁꯤꯟꯖꯔꯒꯦ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯅꯨꯃꯤꯠꯇꯣ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄ ꯄꯣꯏꯅꯨ ꯊꯥꯒꯤ ꯃꯇꯝꯅꯤ ꯏꯝꯐꯥꯜ ꯏꯁ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯅꯤ ꯅꯣꯡꯃ ꯃꯅꯤ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯋꯥꯀꯤꯡ ꯑꯁꯨꯝ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯅꯤꯅ ꯏꯇꯥꯎ ꯁꯅꯥ ꯍꯌꯦꯡꯗꯤ ꯋꯥꯀꯤꯡꯁꯤ ꯄꯨꯡ ꯀꯌꯥꯗ ꯆꯦꯟꯁꯦꯕ ꯍꯥ ꯃꯗꯨꯗ ꯁꯅꯥꯅ ꯏꯇꯥꯎ ꯃꯅꯤ ꯉꯍꯥꯟꯒꯩ ꯆꯠꯄ ꯃꯇꯝꯗꯣ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯆꯠꯁꯦ ꯍꯥꯏꯕꯗꯤ ꯏꯪꯊꯝꯊꯥ ꯆꯪꯉꯛꯄꯅꯤꯅ ꯃꯇꯝꯁꯤ ꯌꯥꯝꯅ ꯏꯪꯉꯦꯕ ꯃꯗꯨꯗ ꯃꯅꯤꯅ ꯑꯃꯨꯛ ꯍꯦꯔꯥ ꯃꯇꯥꯎ ꯅꯪꯁꯨ ꯅꯨꯄꯥ ꯃꯥꯟꯈ꯭ꯔꯦꯗꯦꯍꯦ ꯄꯨꯡ 3ꯗ ꯆꯦꯟꯁꯦ ꯈꯔ ꯉꯟꯅ ꯀꯣ ꯃꯗꯨꯗ ꯁꯅꯥꯅ ꯑꯃꯨꯛ ꯑꯁ ꯃꯇꯥꯎ ꯑꯗꯨꯗꯤ ꯅꯪꯅ ꯈꯔ ꯍꯧꯗꯣꯔꯛꯑꯣ ꯑꯩꯗꯤꯕ ꯅꯪ ꯍꯧꯕ ꯂꯥꯛꯄꯗꯣ ꯇꯜꯂꯦꯕ ꯏꯊꯟꯇ ꯍꯩꯅꯗꯦꯕꯀꯣ ꯁꯅꯥꯒꯤ ꯋꯥꯗꯨꯗ ꯃꯅꯤꯅ ꯑꯁ ꯃꯇꯥꯎ ꯅꯪ ꯁꯤꯗꯤꯕ ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦꯍꯦ ꯍꯣꯏ ꯐꯔꯦꯅꯦ ꯑꯩ ꯍꯧꯗꯣꯛꯄꯤꯔꯛꯀꯦ ꯑꯗꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯧꯕ ꯇꯥꯗꯕꯗꯣ ꯇꯧꯅꯨꯀꯣ ꯃꯗꯨꯗ ꯁꯅꯥꯅ ꯑꯁ ꯍꯣꯏꯕ ꯅꯪ ꯁꯤꯗꯤꯕ ꯑꯩꯕꯨ ꯌꯥꯝꯅ ꯀꯧꯕ ꯇꯥꯒꯟꯗꯕꯗꯧꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯂꯁꯤ ꯍꯥꯏꯅꯔꯒ ꯆꯪꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯀ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯁꯅꯥꯒꯤ ꯌꯨꯝꯗ ꯁꯅꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯃꯣꯕꯥꯏꯜꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯒꯤ ꯃꯃꯥ ꯕꯤꯅꯥꯅ ꯁꯅꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯆꯥꯊꯣꯛꯂꯔꯣꯅꯦ ꯂꯥꯛꯑꯣꯅꯦ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯁꯅꯥꯁꯨ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯂꯒ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:40 ꯆꯠꯄ ꯃꯇꯝꯗꯅꯤ ꯁꯅꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯛꯄ ꯃꯇꯝꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯏꯇꯥꯎ ꯍꯣ ꯏꯇꯥꯎ ꯁꯅꯥ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯄꯨꯡꯁꯤ ꯌꯧꯔꯦꯅꯦ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯃꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯄ ꯑꯗꯨꯗ ꯁꯅꯥꯁꯨ ꯇꯥꯔꯗꯨꯅ ꯏꯇꯥꯎ ꯇꯥꯔꯦ ꯍꯧꯒꯠꯂꯛꯑꯒꯦ ꯑꯁꯨꯝꯅ ꯁꯅꯥꯁꯨ ꯎꯏꯔꯨꯝ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ ꯃꯅꯤꯗꯨ ꯆꯨꯔꯤ ꯇꯥꯐꯝꯗ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯁꯅꯥꯅ ꯎꯔꯝꯃꯤ ꯃꯗꯨꯗ ꯁꯅꯥꯅ ꯃꯇꯥꯎ ꯀꯩꯅꯣ ꯉꯟꯃꯟꯗ꯭ꯔꯣ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯃꯅꯤꯅ ꯀꯩꯅꯣ ꯃꯇꯥꯎ ꯄꯨꯡ 3 ꯇꯥꯗꯧꯔꯕꯅꯦ ꯑꯗꯣ ꯃꯇꯥꯎ ꯁꯅꯥ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯈꯣꯡ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯉꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯅꯩ ꯑꯗꯨꯅ ꯋꯥꯀꯤꯡ ꯆꯠꯄꯗꯅꯦ ꯃꯤ ꯊꯨꯡꯅꯔꯛꯇ꯭ꯔꯤꯉꯩ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯍꯦꯛꯇ ꯋꯥꯀꯤꯡ ꯆꯠꯄ ꯑꯣꯏꯅ ꯁꯤꯜꯂꯨꯔꯁꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯣꯏꯅ ꯀꯥꯔꯛꯁꯦꯕ ꯃꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯅꯥꯅ ꯌꯥꯏꯅꯦ ꯃꯇꯥꯎ ꯑꯩꯁꯨ ꯃꯗꯨ ꯄꯥꯝꯂꯒ ꯂꯩꯔꯝꯃꯤꯅꯤꯅꯦ ꯀꯨꯏꯔꯦ ꯏꯁꯤꯠꯄꯒ ꯆꯠꯇꯕ ꯅꯪꯅ ꯍꯧꯗꯣꯔꯛꯄꯁꯦ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯐꯔꯦ ꯏꯇꯥꯎ ꯅꯪꯒꯤꯗꯤ ꯏꯁꯤꯠꯅꯕ ꯕꯥꯇꯤꯟ ꯌꯥꯎꯖꯔꯛꯂꯕꯣ ꯃꯗꯨꯗ ꯃꯅꯤꯅ ꯌꯥꯎꯔꯦ ꯑꯩꯕꯨꯗꯤ ꯃꯇꯥꯎ ꯅꯪꯁꯨ ꯕꯥꯇꯤꯜ ꯑꯃꯗꯤ ꯄꯥꯏꯔꯛꯑꯣ ꯃꯗꯨꯗ ꯁꯅꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯁꯪꯒꯣꯏꯗꯒꯤ ꯕꯥꯜꯇꯤꯜ ꯑꯃ ꯄꯨꯔꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯌꯦꯡꯗꯕ ꯃꯈꯩ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯜꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯁꯤꯡ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯕꯗꯤ ꯑꯣꯏꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯁꯤꯡ ꯈꯣꯡ ꯑꯗꯣ ꯌꯧꯔꯦ ꯃꯗꯨꯗ ꯃꯅꯤꯅ ꯁꯅꯥꯗ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯏꯁꯤꯡ ꯈꯣꯡꯁꯨ ꯌꯧꯔꯦ ꯀꯨꯝꯂꯁꯤ ꯅꯪꯅ ꯑꯁꯣꯝ ꯑꯋꯥꯡꯂꯣꯝꯗꯒꯤ ꯁꯤꯠꯄ ꯍꯧꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯁꯣꯝ ꯃꯈꯥ ꯊꯪꯕꯗꯒꯤ ꯑꯣꯏꯅ ꯇꯛꯊꯔꯛꯑꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯏꯁꯤꯠꯄ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯂꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯏꯁꯤꯠꯂꯕꯁꯨ ꯉꯥ ꯑꯃꯠꯇ ꯐꯥꯕ ꯉꯝꯈꯤꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯅ ꯃꯇꯥꯎ ꯀꯩꯅꯣ ꯏꯁꯤꯡꯁꯤ ꯐꯅ ꯌꯥꯝꯗꯤ ꯁꯤꯠꯂꯦ ꯉꯥꯗꯤ ꯏꯎ ꯎꯗꯦ ꯅꯪꯗꯤ ꯀꯌꯥꯝ ꯐꯥꯔꯒꯦ ꯃꯗꯨꯗ ꯃꯅꯤꯅ ꯃꯇꯥꯎ ꯑꯩꯗꯤꯈꯔ ꯐꯥꯔꯦ ꯑꯗꯨꯝ ꯁꯤꯠꯂꯨ ꯃꯔꯥꯏ ꯐꯥꯖꯤꯜꯂꯛꯀꯅꯤꯗ ꯅꯪ ꯁꯤꯗꯤꯕꯀꯣ ꯑꯁꯨꯝꯅ ꯃꯅꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯅꯥꯁꯨ ꯏꯁꯤꯠꯄ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯁꯨꯝ ꯁꯤꯜꯂꯛꯄꯗ ꯅꯥꯀꯜꯗ ꯍꯨꯏ ꯈꯔ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯈꯤ ꯁꯅꯥꯗꯨ ꯍꯨꯏ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯈꯤ
ꯁꯅꯥꯗꯨ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯀꯤꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯗꯨꯗ ꯁꯅꯥꯅ ꯈꯜꯂꯤ, ꯀꯩꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯋꯥꯈꯜꯅꯔ ꯀꯩꯅꯣ ꯅꯣꯡꯁꯤ ꯏꯉꯥꯟ ꯉꯥꯟꯗꯦꯗ꯫ ꯃꯥꯅ ꯉꯁꯥꯏ ꯄꯨꯡ 3 ꯇꯥꯔꯦ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯒ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯏꯁꯤꯠꯂꯤꯕꯁꯦ ꯄꯨꯡ 4:30 ꯇꯥꯐꯝ ꯊꯣꯛꯂꯕꯅꯤ꯫ ꯐꯣꯟꯗ ꯌꯦꯡꯒꯗꯕꯁꯨ ꯐꯣꯟꯁꯨ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯈ꯭ꯔꯦꯅꯦ, ꯈꯨꯠꯁꯤꯁꯨ ꯂꯩꯈꯣꯝ ꯇꯩꯔꯦꯅꯦ, ꯑꯁ ꯈꯥꯡꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯁꯅꯥꯗꯨ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯅꯥꯅ ꯃꯅꯤꯗ ꯍꯪꯂꯛꯈꯤ, ꯃꯇꯥꯎ ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯍꯨꯏꯁꯨ ꯌꯥꯝꯅ ꯀꯞꯄꯤ, ꯏꯁꯤꯠꯂꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯉꯥꯁꯨ ꯑꯃꯠꯇ ꯐꯥꯗꯦ, ꯐꯅꯗꯤ ꯀꯨꯏꯔꯦ ꯏꯁꯥꯁꯤꯁꯨ ꯏꯅꯩ ꯍꯩꯅꯔꯛꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯍꯨꯏꯅ ꯃꯔꯣꯜ ꯑꯃ ꯀꯞꯄꯅꯦ, ꯀꯥꯟꯗꯦ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯦ, ꯉꯁꯤꯁꯦ ꯀꯩꯅꯣꯝꯃ ꯊꯣꯛꯇꯧ ꯃꯥꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯤꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, ꯃꯇꯥꯎ ꯅꯪꯁꯤꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯃꯥꯟꯗꯦꯍꯦ, ꯌꯥꯝ ꯀꯤꯒꯜꯂꯤꯀꯣ ꯅꯪ꯫ ꯃꯗꯨꯗ ꯁꯅꯥꯅ, ꯃꯇꯥꯎ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯅꯪꯕꯨ ꯉꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯀꯤꯒꯟꯗꯥꯏꯅꯦ, ꯉꯁꯤꯅ ꯀꯩꯗꯧꯔꯕ, ꯌꯥꯝ ꯊꯧꯅꯥ ꯐꯈ꯭ꯔꯦꯗ꯫ ꯃꯗꯨꯗ ꯃꯅꯤꯅ, ꯍꯦꯔꯥ ꯃꯇꯥꯎ ꯑꯩꯕꯨ ꯌꯥꯝꯅ ꯀꯤꯒꯟꯕꯗꯧꯅ, ꯍꯣ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯇꯧꯁꯤꯟꯅꯕꯅꯦ꯫ ꯃꯗꯨꯗ ꯁꯅꯥꯅ, ꯎꯁ ꯏꯇꯥꯎ ꯅꯪꯁꯨ ꯕꯨꯔꯥꯏ ꯑꯌꯥꯕꯤꯅꯤꯍꯦ, ꯍꯣꯏ ꯐꯔꯦꯁꯦ ꯏꯁꯤꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯏꯁꯤꯠꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯅꯥꯒꯤ ꯐꯣꯟꯗ ꯔꯤꯡ ꯑꯃ ꯈꯤꯡꯂꯛꯈꯤ꯫ ꯃꯗꯨꯗ ꯁꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯗꯒꯤ ꯁꯅꯥꯁꯨ, ꯀꯩꯅꯣꯅꯦ ꯇꯥꯟꯖꯥꯁꯤꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏꯁꯤꯕꯣ, ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯍꯥꯝꯗꯣꯛꯂꯒ ꯐꯣꯟꯗꯨ ꯄꯥꯏꯒꯦ ꯇꯧꯕꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯥꯒꯤ ꯏꯁꯀ꯭ꯔꯤꯟꯒꯤ ꯐꯣꯟꯗ ꯃꯅꯤ ꯍꯥꯏꯅ ꯁꯦꯞ ꯇꯧꯕ ꯅꯝꯕꯔꯗꯒꯤ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯁꯅꯥꯗꯣ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯃꯗꯨꯗ ꯃꯅꯤꯅ, ꯃꯇꯥꯎ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯝꯃꯣ, ꯄꯨꯡ 2:30 ꯇꯥꯔꯕꯅꯤ, ꯑꯩ ꯂꯥꯛꯑꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯅ, ꯃꯇꯥꯎ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯑꯩꯗꯤ ꯅꯪꯅ ꯉꯁꯥꯏ ꯍꯧꯗꯣꯔꯛꯇꯅ ꯃꯃꯥꯡ ꯈꯨꯜꯒꯤ ꯏꯁꯤꯡ ꯈꯣꯡꯗ ꯏꯁꯤꯠꯂꯨꯁꯦ ꯍꯥꯏꯕꯗꯒꯤ ꯏꯕꯥꯅꯤ ꯏꯁꯤꯠꯄ ꯂꯥꯛꯏꯗꯨꯗꯤ, ꯀꯩꯅꯣꯅꯦ? ꯃꯗꯨꯗ ꯃꯅꯤꯅ, ꯆꯠꯂꯣ ꯍꯩ ꯋꯥꯊꯤ ꯋꯥꯔꯦꯝ, ꯅꯃꯪꯗ ꯑꯣꯏꯔꯝꯒꯅꯤ, ꯀꯥꯟꯗꯦ ꯑꯩ ꯅꯣꯏꯗ ꯂꯥꯛꯑꯒꯦꯀꯣ, ꯃꯪ ꯑꯣꯏꯔꯝꯅꯤ, ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯔꯅꯨꯀꯣ꯫ ꯃꯗꯨꯗ ꯁꯅꯥꯅ, ꯑꯁ ꯃꯇꯥꯎ ꯐꯥꯒꯤ ꯅꯠꯇꯦꯃꯤ, ꯑꯩ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯈꯣꯡꯗꯨꯗ ꯏꯁꯤꯠꯂꯤꯌꯦ꯫ ꯁꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯅꯤꯁꯨ ꯉꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯃꯅꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯅꯥꯗꯣ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈꯤ꯫ ꯃꯥꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 2:30 ꯈꯔ ꯍꯦꯜꯂꯝꯂꯦ꯫ ꯃꯗꯨꯗ ꯁꯅꯥꯅ ꯃꯅꯤꯗ, ꯏꯇꯥꯎ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ, ꯅꯪ ꯑꯝꯇ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯥꯅ ꯄꯥꯈꯠꯅ ꯃꯅꯤꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯁꯅꯥꯒꯤ ꯋꯥꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯇꯨꯝꯕ ꯍꯧꯒꯠꯄ ꯇꯟꯕꯗꯒꯤ ꯑꯩꯕꯨ ꯀꯤꯅꯅꯕ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯗ ꯃꯅꯤꯅ, ꯏꯇꯥꯎ ꯅꯪꯅꯦ ꯑꯩꯅ ꯀꯤꯒꯜꯂꯤ ꯍꯥꯏꯕꯒꯤ ꯅꯪ ꯑꯩꯅ ꯀꯤꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯅꯤꯗꯨ ꯁꯥꯎꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯗꯣ ꯀꯤꯅ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯥꯈꯠꯂꯛꯈꯤ, ꯑꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯀꯤꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄꯗ ꯇꯨꯡꯗꯒꯤ, ꯃꯇꯥꯎ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯂꯝꯃꯒ ꯅꯊꯟꯗ ꯆꯠꯂꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯁꯅꯥꯒꯤ ꯃꯇꯨꯡꯗꯒꯤ ꯀꯧꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ, ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤ, ꯑꯗꯨꯒ ꯇꯨꯡꯗ ꯐꯠ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯂꯦꯞꯂꯝꯕꯗꯣ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯗꯣ ꯀꯤꯈꯤꯕꯅ ꯃꯤꯍꯨꯟ ꯌꯧꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯕ ꯑꯗꯨꯅ, ꯉꯥꯏꯈꯣ ꯅꯪꯒ ꯑꯩꯒ ꯃꯨꯛꯅꯥ ꯁꯥꯟꯅꯁꯤ, ꯅꯪꯅ ꯉꯝꯂꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯄꯤꯒꯅꯤ, ꯑꯩꯅ ꯉꯝꯂꯕꯗꯤ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯅꯊ꯭ꯋꯥꯏ ꯂꯧꯒꯅꯤ, ꯑꯗꯨꯒ ꯆꯦꯟꯕꯁꯨ ꯌꯥꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯆꯦꯜꯂꯕꯗꯤ ꯍꯤꯡꯁꯨ ꯍꯤꯡꯂꯣꯏ꯫ ꯑꯁꯨꯝꯅ ꯑꯃꯨꯕ ꯑꯗꯨꯅ ꯁꯅꯥꯗ ꯂꯥꯎꯔꯛꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯅꯥꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯈꯣꯏꯔꯨꯝꯖꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯅꯥꯁꯨ ꯋꯥꯈꯜꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯈꯤ꯫ ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯦ, ꯋꯥꯀꯤꯡ ꯆꯦꯟꯕ ꯃꯤ ꯈꯔꯁꯨ ꯂꯥꯛꯅꯔꯅꯤ, ꯑꯃꯨꯕ ꯑꯁꯤꯗꯤ ꯅꯣꯡꯕꯨ ꯉꯥꯜꯂꯕꯗꯤ ꯃꯊꯟꯇ ꯃꯥꯡꯈ꯭ꯔꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯨꯛꯅꯥꯗꯣ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯅꯁꯨ ꯌꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯝꯅꯔꯛꯈꯤ꯫ ꯑꯁꯨꯝ ꯅꯝꯅꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯉꯝꯅꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯋꯥꯀꯤꯡ ꯆꯠꯄ ꯃꯤ ꯈꯔꯁꯨ ꯂꯝꯕꯤꯗ ꯂꯥꯛꯄ ꯍꯧꯔꯦ꯫ ꯁꯅꯥꯅ ꯂꯝꯕꯤꯗ ꯇꯧꯔꯤꯕꯗꯣ ꯃꯤꯑꯣꯏ ꯈꯔꯅ ꯎꯕꯗꯒꯤ ꯆꯦꯟꯁꯤꯟꯅꯔꯛꯈꯤ, ꯑꯗꯨꯒ ꯁꯅꯥꯕꯨ ꯐꯥꯅꯅꯕ ꯇꯧꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯁꯨ ꯉꯥꯟꯐꯨꯝ ꯇꯧꯔꯛꯂꯦ꯫ ꯋꯥꯀꯤꯡ ꯆꯠꯄ ꯃꯤꯁꯨ ꯍꯧꯖꯤꯛꯇꯤ ꯈꯖꯤꯛꯇꯒꯤ ꯑꯁꯨꯝ ꯌꯥꯝꯈꯠꯂꯛꯂꯦ꯫ ꯁꯣꯝꯗ ꯁꯅꯥꯗꯤ ꯑꯃꯨꯕꯗꯣ ꯀꯟꯅ ꯅꯝꯅꯔꯤ꯫ ꯃꯗꯨꯗ ꯁꯅꯥꯅ, ꯈꯪꯕ꯭ꯔ ꯅꯪ, ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ, ꯑꯩꯕꯨ ꯎꯁꯤꯠꯇꯕ?
masi haiduna kanna kanna namnari adubu waking lakliba miyamnadi man namlibodo uba nati sanado miyam aduna phaduna mayumda purakhi mayum joraba phawba lakna phanaba ngamkhidi amuba aduga namnaribani haiduna adum tawduna lei matam aduda lekai ge halamana hai magisi amaiba ama kawradi yararoi hai makha lekai gi maiba leshebado amukta kawruso asumna na kharada haibadagi amaibado kawhalluri amaibado hek lakpaga sanado karinu khangdaba ama torakhi maiba aduna sanagi mamada ising asengba khara por u haiduna puhallakhi aduga tairen mana ahum longba ama tawraga leiwa khara solaga kari pamno hain hangki maduda sanagi thawai pudrabadi hallaroi haiduna nungalamdai aduta marang marang tawrari pawada manisu taraduna mahaksu lakhi maibana phana kuina hanglabasu sana pudrabadi hallaroi hairamlaga khumlakhidrei masidagi tairen mana aduna hanjin hanjin kanbadagi I thokpa jiba ama saake haina khumlakhi marudagi yen angangbi ama tawraga usin tawki masidagi sanado matam kharati wakhal soiki adubu tapna tapna maibana layengbadagi phabapudi pharakhi aduna numidang wairam jachanlakpada hayengi thabakki wari saganu laina tahurabadi khudong thiban nangi laina kauthoi haibado wari asidagi khangminarasi wari asi muthokibani sasinaba nasati thajaba thajataba haibadudi adomadomgi wakhalda leiri ahanbagi wari asi matang asida loijari mathangi ani suba wari asisu asengba thokiba warini wari asi manipuri horror film thoicha part 1 yamna kana release tawriba matamgi warini sanjay nepo amadi poli makhoi ahum bike amada punna tongminaduna thoicha part 1 yengba satki wari asigi marathana wafam ama thamjari thoicha film asi tasengna thokiba butki wari ama oikhiba jala haibadu singnei maramdi thoicha film gi poster atu urubada angang ama mawung ama tawrakpadagi poster aduda haikal laikat dup thamai katpadagi phakibagi wari leiri duga yamna angakpa punsida tani khandaba wari musu thoicha number lora kanda tai masi yamna mina tabdi thazaroi edo nungma aina akhoi anakpada chatpa kanda ini makha khoi gi nine sing amakhakna aina hana nine se ongta su ukhidribani ado mana laaga hai ai be manang thoicha sabadu natrana aina mane nine thoicha sabadu ni hai kanda mana adu dei kenom ta hai ge na khali ni noi gi team je nang thengnaradi lamlung da thoicha gi poster je thet pa ubadagi ai isa se thoicha gi lai duna yetana leidana isa se kangau na chalam dore aduna aina sum mayam tanabadagi thoicha gi di smai tawdana poster ma khong da cheng lei thadona haibai cheng lei katpadagi phare aduga maromda film masida thoisa ki saktam langliba actress ton thoina mage interview da haikhiba lei madudi thoicha film shooting da masada yamna ka henjinba masana tawge khanjiludaba thodok thokhiba lei hairi thoicha film gi scene amada khongnang amagi mathakta leiraga jagoi sabagi mawong ama tawkiba adu masa mathanta mahak masada karino ama phawrappa amati ka henjinba mawong ama torappadagi u arudagi kumtharakhi hairi thoichagi khongnang ama khak koina thongju part 2 da namuba makhak le si khongnang se kem khande karure mafam du da ek tawre loina loire ado mafam du da su ek tawba kan dai ngonda thoicha sigi spirit chi sa da changaga aisi ton thoi oidra boy thoicha or boy dum khanda nai jagoi sabu khot loina isagi flexibility se ka hena wangkhalak padong na tawba makhak faw adagi ai kumdhare adagi duga phare masina wafam ama oiraga ngasai mamangda makhoi ahum thoicha film yengba satpagi wari aduda makha chathajari asomna makhoi ahum adu cinema hall amada thoicha part 1 gi nungthilgi so yengki makhoina film yengba loraga halakpada numidang wairam oiramki masidagi makhoi ahum du gari aduda pulap tongduna asum tharoi matam aduda gari gi tungda tongliba polina bai noina thoicha film ki haisibu kaida kirinu aidi sungki kide he maduda sanjena hera aisu kideda thoro phaminaraga wari sanage harimine aigi no bibu oithokene asomna wari sana lakpada lekai amagi lek ama yoroklei
ꯂꯩꯔꯛ ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯃꯐꯝꯅꯤ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯏꯆꯥ ꯐꯤꯂꯝꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯣꯝ ꯒꯥꯔꯤꯗꯣ ꯊꯣꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯁꯟꯖꯦꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯚꯥꯏ ꯑꯅꯤ ꯑꯝꯇ ꯀꯨꯝꯃꯨꯁꯦ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯉꯁꯥꯏꯗꯩꯅꯤ ꯃꯐꯝ ꯏꯆꯥ ꯆꯥꯗꯕꯗꯨꯗ ꯈꯪꯖꯤꯜꯂꯒ ꯂꯩꯔꯕꯅꯤ ꯃꯗꯨꯗ ꯅꯦꯄꯣꯅ ꯍꯣꯏꯗ ꯑꯁꯣꯝꯅ ꯁꯟꯖꯦꯗꯣ ꯖꯒꯥ ꯑꯃꯗ ꯃꯄꯥꯟ ꯊꯣꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯗꯣ ꯂꯩꯀꯥꯏꯒꯤ ꯍꯥꯏꯅꯕ ꯂꯩꯔꯛ ꯑꯗꯨꯗꯅꯤ ꯃꯗꯨꯗ ꯅꯦꯄꯣꯅ ꯒꯥꯔꯤ ꯑꯗꯨꯗ ꯉꯥꯊꯔꯒ ꯄꯣꯂꯤꯗ ꯊꯣꯏꯆꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯣꯂꯤꯅ ꯚꯥꯏ ꯅꯪꯒꯤ ꯇꯨꯡꯗ ꯒꯥꯔꯤ ꯃꯊꯛꯇ ꯀꯅꯥꯅꯣꯝꯃ ꯐꯝꯃꯤ ꯄꯣꯂꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯦꯄꯣꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯐꯤꯃꯨ ꯁꯦꯠꯄꯤ ꯃꯁꯝꯅ ꯃꯃꯥꯏꯗ ꯖꯣꯝ ꯊꯥꯗꯕꯤ ꯅꯨꯄꯤ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯒꯥꯔꯤꯒꯤ ꯁꯤꯠ ꯃꯊꯛꯇ ꯐꯝꯃꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯅꯦꯄꯣꯗꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯁꯥ ꯑꯗꯣ ꯐ꯭ꯔꯪ ꯀꯥꯎꯔꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯁꯟꯖꯦꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯄꯣꯂꯤ ꯑꯃꯗꯤ ꯁꯟꯖꯦ ꯀꯟꯅ ꯂꯥꯎꯔꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗ ꯄꯥꯎ ꯑꯗꯣ ꯇꯝꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯅꯦꯄꯣꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯦꯄꯣꯗꯣ ꯉꯁꯥꯏ ꯅꯨꯄꯤ ꯑꯃꯅ ꯐꯝꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯩꯔꯝꯈꯤ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ ꯁꯨꯈꯨꯝ ꯈꯨꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯗꯨꯅ ꯌꯨꯝꯗ ꯄꯣꯔꯛꯈꯤ ꯑꯗꯨꯒ ꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤ ꯃꯗꯨꯗꯒꯤ ꯅꯦꯄꯣ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯀꯔꯤꯒꯨꯝꯕꯗ ꯊꯣꯏꯆꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯇꯠꯇꯅ ꯑꯁꯨꯝ ꯃꯥꯒꯤ ꯃꯃꯥꯡꯗ ꯄꯜꯂꯨꯔꯕꯗꯤ ꯃꯑꯣꯡ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯇꯧꯔꯝꯂꯕꯁꯨ ꯃꯥꯏꯕꯅ ꯃꯄꯨꯡ ꯐꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯐꯈꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯊꯣꯏꯆꯥ ꯐꯤꯂꯝꯅ ꯀꯟꯅ ꯃꯃꯤꯡ ꯆꯠꯂꯤꯉꯩꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯑꯌꯥꯝꯕꯅ ꯀꯥꯎꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯈꯤꯕꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯊꯥꯖꯩ ꯅꯠꯇ꯭ꯔꯒ ꯊꯥꯖꯗꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ